Mapan lamdagi pusilakpa nga chabana aikoigi hakchang sokhalli Yariba Makhai iramdamda puthok chaba nga sing chana na bahotnasi local farmers sing promote tawna na bahotnasi haina Fisheries Department ki Director T Fulen Meitei na phongdokre wafamasi ngasi Department of Fishery Government of Manipur na sinduna chahi khudingi ningol chako bagamari lenana pangthokpa nifugataruk suba annual fish Fair-Cum Fish Crop Competition Inglisingani kun manga gi thoram aduga mari lenana phongdokhibani konung mamangda leiba hapta kangzaibungda pangthokliba nga mela sida punna stall chamaga nifuma thoida farmer chamaga kunthra taruk na sarukya duna nga kg Lakh ama Makhai Yonnaba Pandam Thamli Thauramatuda Additional Chief Secretary Government of Manipur ki Vivek Kumar Dewangan Fishery Department Government of Manipur ki Commissioner Haubam Rosita amadi Special Secretary Nita Arambamna mathang sitna Chief Guest President amadi Guest of Honor oina sarukya ke Thauramatuga mari leinana Fisheries Department ki Director T Fulen Meitei na makha tarduna hai Manipur da chahi amada nga metric ton lising humfu taruk mathau tai adumoinamag nga metric ton nifu mari rom tamag puthokpa ngambana mapan lamdagi nga metric lising kun pusilaktuna men khatuna leiri Masi pumnamak asi koknanaba department ki maikaitigi fish farmers singda lakhot payaba thabak thoram kaya pangthoktuna lakli loinana department asina sahi khudingi ningol chako bunumita nga gi mela pangthoktuna chahi aduda nga khwaidagi hena puthokpa ngamba farmers aduda mana mathum pituna makhoigi pungning thawgatuna su lakli haina phongdokhe Mapan nga sabi de sir ko de ko Manipur nga si sabi yo kay gina hakala mapan nga si da yalak ni ba chemical sing se pum da ba hida khapak ko na ko gi nga sing se almost ko Imphal jaw ko matam da sa ba da consumption to da health am hazardous way at ko gi local gi fish farmer promote view fishery department amadi fish farmers me am gi hona zaman da gi ko tungan bi ukabi ngaton pengba matik jana pangbang ame admain to na kai ino no ba pilot project ko ina raki zo se ko yok na ba gi ko gi CIFP Mumbai ka Memorandum of Understanding signed to it na ki josu mathang da puthorak na bahona jari Lakh livelihood mission program dagi koina case culture pen culture atna koina initiative na hojekti Lakh tasu nga ki puthok pasi yam hengale atna koi 20,000 metric ton gi gap se chahi manga mukki matung da koi se gi gap se mit ta wanga maga Manipur da nga gi production se koi isai tom da self sustain thing bangam jara ka koi gi demand na puthok pangam gani habi gi tajab se le